ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯥꯡꯁꯤꯗ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯕꯁꯦ ꯐꯩꯌꯦꯅ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯂꯥꯟꯅ ꯂꯧꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯊꯤꯝꯗꯨꯗ ꯁꯥꯒꯠꯆꯔꯒ ꯚꯤꯗꯤꯑꯣꯁꯦ ꯄꯨꯊꯣꯛꯆꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯥꯛꯁ ꯎꯞꯄ ꯑꯁꯤ ꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯜꯀꯣꯍꯣꯜꯒꯤ ꯁꯔꯨꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯜꯀꯣꯍꯣꯜꯒꯤ ꯁꯔꯨꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯁꯤꯅ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀ ꯃꯔꯤ ꯂꯩꯅꯅ ꯑꯜꯀꯣꯍꯣꯜꯒꯤ ꯁꯔꯨꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯜꯂꯣ ꯏꯃꯥ ꯑꯁ ꯃꯥꯛꯁꯇꯨ ꯎꯞꯄꯨꯔꯅꯨꯕ ꯃꯥꯛꯁ ꯎꯞꯄꯅ ꯐꯠꯇꯦ ꯍꯥꯏꯗꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤꯗꯤ ꯍꯩꯃꯥ ꯑꯁꯦꯡꯕꯩꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯀꯤꯖꯗꯅ ꯀꯦꯕ ꯐꯥꯎ ꯃꯥꯛꯁ ꯎꯞꯄ ꯀꯦꯁꯤꯅꯤ ꯑꯗꯨ ꯑꯜꯀꯣꯍꯣꯜꯒꯤ ꯁꯔꯨꯛꯁꯦ ꯁꯤ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯌꯦꯅꯦ ꯑꯗꯨ ꯏꯃꯥ ꯅꯥꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯌꯦꯡꯃꯨꯛ ꯂꯥꯏꯅꯥꯁꯤ ꯐꯔꯒ ꯊꯛꯇ꯭ꯔ ꯂꯣꯏꯔꯦ ꯑꯗꯨ ꯌꯨ ꯈꯤꯇꯪ ꯌꯨ ꯂꯩꯅ ꯁꯦꯡꯒꯦ ꯄꯤꯌꯨ ꯏꯃꯥ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ? ꯏꯆꯥ ꯌꯨ ꯊꯛꯄꯒꯤ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯁꯦ? ꯌꯥꯔꯅꯤꯗ ꯏꯃꯥ ꯁꯤꯒꯗꯤ ꯄꯥꯛꯅ ꯆꯥꯅꯕꯗꯨꯅ ꯌꯨꯝꯗ ꯌꯣꯟ ꯇꯧꯔꯒ ꯌꯥꯅꯤ ꯁꯤꯗꯤ ꯌꯥꯔꯦ ꯑꯆꯧꯒꯤꯀꯣ ꯏꯃꯥ ꯆꯥꯎ no 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 He tried it. ꯆꯅꯝꯗꯨ ꯈꯤꯇ ꯄꯨꯔꯛꯄꯤꯌꯨ ꯆꯅꯝ ꯆꯥꯕꯁꯨ ꯌꯥꯝ ꯐꯩ ꯍꯥꯏ ꯀꯣꯔꯣꯅꯥ ꯅꯥꯗ ꯂꯣꯏꯔꯦꯗꯤ ꯏꯃꯥ no 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 He tried it. A few moments later. Coronavirus. Oh no. Come on, girl. Why don't you take off that face mask so we can get infectious? My name is Corona. I'm a viral Casanova. I'll enter your persona. ꯀꯅꯥ ꯂꯥꯡꯒꯦ ꯆꯪꯕ ꯉꯝꯃꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯁꯥ ꯉꯝꯃꯔꯣꯏꯅꯦ ꯆꯪꯕ ꯐꯖꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ
A few moments later. Sekmaigi yuna first class ni Yuyon bida price di bayay Bayingi yusu amhani Yu thong bi inne da manna di bayay